ꯃꯤꯇꯣꯞ ꯈꯣꯠꯇꯣꯛꯄ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ ꯑꯅꯤ ꯃꯈꯥꯏ ꯐꯔꯛꯀꯗꯧꯔꯦ ꯑꯗꯣ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯁꯤꯗꯨꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕꯀꯣ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯝ ꯁꯥꯕ ꯂꯩꯔꯕꯅꯤꯀꯣ ꯆꯍꯤ ꯇꯔꯥꯒꯤ ꯑꯣꯏꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯁꯤ ꯍꯧꯗꯣꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤꯗ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯃꯤꯀꯣꯛ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯗꯒꯤ ꯑꯃꯆꯤꯡꯕ ꯃꯌꯥꯝ ꯂꯥꯟꯅ ꯄꯥꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯈꯨꯟ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯁꯦ ꯑꯩꯈꯣꯏ ꯁꯦꯇꯦꯂꯥꯏꯠꯀꯤ ꯖꯨꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯦꯄꯤꯡ ꯄꯨꯊꯣꯛꯇꯨꯅ ꯁꯤꯗ ꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯍꯤꯌꯥꯔ ꯗꯤꯌꯥꯔꯁꯦ ꯐꯖꯅ ꯇꯥꯛꯈ꯭ꯔꯦꯕ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯁꯦꯡꯕ ꯊꯕꯛ ꯑꯃ ꯑꯩꯈꯣꯏ ꯊꯝꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯆꯤꯡꯗꯁꯨ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯕꯤꯔꯦꯟ ꯃꯁꯥꯃꯛꯅ ꯐꯥꯎꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯤ ꯂꯣꯏꯅ ꯈꯨꯟ ꯇꯥꯁꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯕꯨ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯃꯌꯥꯝ ꯑꯃ ꯁꯤ ꯑꯗꯨ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯆꯤꯡꯗꯁꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯎꯗ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ MMPU ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ ꯀꯣ ꯑꯗꯨꯒꯤ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯐꯣꯡꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯈꯤꯕ ꯀꯥꯏꯗꯒꯤ ꯆꯪꯈꯤꯕ ꯀꯌꯥꯝ ꯈꯨꯟꯇꯥ ꯁꯤꯟꯈꯤꯕ ꯍꯥꯏꯕ ꯁꯦꯡꯅ ꯇꯥꯛꯇꯅ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯒꯗꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯒꯤ ꯇꯛꯁꯤꯟꯒꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ NRCUꯁꯦ ꯍꯥꯀꯣ ꯅꯦꯁꯅꯦꯜ ꯁꯤꯇꯤꯖꯦꯟꯁꯤꯞꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯍꯜꯂꯦꯅ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯕꯦꯖ ꯏꯌꯥꯔ 1951 ꯑꯣꯏꯔꯒꯁꯨ ꯕꯦꯖ ꯏꯌꯥꯔ ꯑꯃꯁꯦ ꯐꯖꯅ ꯂꯦꯞꯄꯦ ꯍꯥꯏꯔꯒꯅ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯤꯇꯣꯞ ꯈꯣꯠꯇꯣꯛꯄꯁꯦ ꯐꯖꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯦꯕ ꯃꯁꯤ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯁꯦꯟꯁꯁ ꯍꯧꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯒꯅꯦꯕ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯔꯛ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯥꯡꯖꯕ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯁꯦ ꯃꯔꯨ ꯂꯨꯛꯂꯀꯥꯟꯗ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯀꯥꯟꯗ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯗ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯐꯤꯝꯗ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯁꯦꯁꯣꯁꯤꯡ ꯑꯗꯒꯤ ꯃꯌꯥꯝ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯛ ꯍꯥꯟꯅ ꯈꯪꯗꯣꯛꯁꯤ ꯑꯗꯨ ꯈꯪꯗꯣꯛꯄ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯣꯏꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯣꯏꯒꯤ ꯃꯔꯩꯕꯥꯛꯇꯣ ꯑꯗꯨꯗ ꯗꯤꯄꯣꯔꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯁꯦꯟꯁꯁ ꯑꯩꯈꯣꯏ ꯃꯤꯀꯣꯛ ꯊꯤꯕꯁꯤ ꯆꯨꯝꯒꯅꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯂꯩꯉꯥꯛꯅꯁꯨ ꯇꯥꯕꯤꯒꯗꯕꯅꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯏꯟꯕꯤꯒꯗꯕꯅꯤ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯧꯐꯝ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯃꯁꯤꯗ ꯁꯨꯃꯥꯏꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯗ ꯊꯣꯝꯖꯤꯟꯗꯅ ꯈꯨꯟꯗꯥꯁꯤꯡꯗ ꯂꯩꯗꯅ ꯆꯤꯡꯗ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯇꯧꯗꯅ ꯆꯤꯡ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯂꯣꯏ ꯊꯥꯔ ꯂꯩꯈ꯭ꯔꯕ ꯑꯗꯩ ꯑꯅꯧꯕ ꯈꯨꯟ ꯃꯌꯥꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯂꯣꯏ ꯈꯪꯉꯕꯅꯤꯅ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯅ ꯈꯪꯗꯣꯛꯄꯒꯤ ꯑꯃ ꯆꯪꯕꯒꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯃꯣꯏꯅ ꯇꯧꯒꯗꯕ ꯃꯔꯤꯕꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯃꯒ ꯐꯣꯡꯗꯣꯔꯛꯄꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕꯒꯤ ꯃꯄꯥꯔꯤꯅꯤ ꯂꯝ ꯑꯁꯤ ꯀꯟꯕꯗ ꯏꯔꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯦ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯂꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯊꯧꯗꯥꯡꯗꯣ ꯑꯩꯈꯣꯏ ꯑꯗꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯒꯗꯕꯅꯤ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯂꯧꯖꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯔꯩꯕꯥꯛ ꯀꯟꯅꯤꯡꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯔꯩꯕꯥꯛꯀꯤ ꯃꯄꯥꯔꯤꯅꯤ ꯄꯥꯔꯤꯕ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯏꯔꯩꯕꯥꯛꯁꯤꯅ ꯃꯥꯡꯊꯔꯕ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯇꯝꯗ ꯍꯤꯡꯉꯤꯕ ꯃꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯃꯃꯤꯡꯗꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯩ ꯏꯔꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗ꯭ꯔꯕ ꯑꯗꯩ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯁꯦꯟ ꯏꯅꯦꯁꯟ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯃꯟ ꯈꯥꯗ꯭ꯔꯕ ꯍꯤꯡꯈꯣꯜꯗ ꯆꯪꯅꯤꯡꯕ ꯁꯥ ꯁꯟ ꯆꯪꯉꯒ ꯅꯩꯈꯥꯏꯗꯅ ꯃꯅꯥ ꯃꯁꯤꯡ ꯆꯥꯊꯣꯛꯇꯨꯅ ꯃꯊꯤ ꯃꯌꯨꯡ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕ ꯐꯤꯕꯝꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯏ ꯅꯦꯁꯅꯦꯂꯤꯖꯝ ꯃꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯕꯗꯨꯒꯤꯅꯤ ꯃꯣꯏ ꯉꯔꯥꯡ ꯊꯝꯃꯤꯕꯁꯦ ꯑꯗꯨꯅ ꯁꯤꯐꯥꯎ ꯌꯧꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯅꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯥꯛꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯂꯨꯝꯅ ꯂꯧꯕꯤꯒꯗꯕꯅꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯊꯣꯛꯂꯛꯄꯅꯤ ꯀꯔꯝꯕꯗ ꯏꯔꯩꯕꯥꯛ ꯀꯟꯅꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯂꯩꯉꯥꯛ ꯉꯥꯛꯇ ꯅꯠꯇꯦ ꯂꯩꯉꯥꯛ ꯄꯥꯏꯈꯠꯂꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯥꯛꯇꯨꯗ ꯍꯤꯡꯉꯤꯕ ꯂꯩꯔꯤꯕ ꯃꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯗꯣ ꯑꯗꯨꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ
अखोगी मणिपुर की पीआर लेंगा अरिग मैम दा थम्बनेबा सिमक याम थागनिगाइनि अदुना मसी लेंगांना खंबिगदबनि अदुगा अखोई मणिपुर की मितोप से अखोई खंदोंनबा होनगदबनि हाइबसिबदि आई थमजगे याम नुंगाइजे जे मखा ताब लाक्सनिंगि कोई होम मिनिस्ट्री ना NIS2 मपुंग फान हांदोना तकसिली कुकी लुसिंग मसिंग अदुगा सेसो सिंगी मरकता कोई सरंग नब पुरक अल्ले हाय पाउ दोजा हाय पाउ सिदि उजा कमाइना यंगबे कनोगी से अमता हनबियो कोई होम मिनिस्ट्री ने कोई नेशनल हाईवे सिंग कुकी सिंग ना थिंजिलगा थमिबा कोई फ्री मूवमेंट लेहंद्रिबसे हांदोना बि मतंगदा हायरकपदा कोई कुकी की सेसो सिंग नदी या मोइ मसेनी मरकता सरंग नब कोई यानिंगदबा अमदी यानिंगबा कांबु अनि सयेत नब के आमु थु अल्ले हाय पाउ दोजा कनोने अखोगी आइना हाइजनिंगबदी हुजिक मणिपुर थोइबा कोई ममांग चाही होगिबा चाही 2023 की मे अहुमदगी हौना कोई मणिपुर थोइबा कोई लाल से इलेगन हजु हाइरेको नार्को टेररिस्ट सिंग असिना कोई मणिपुर को लांदारकपने मणिपुर अपन सबतम थुगाइरगांदा मणिपुर की कोई सेपरेट एडमिनिस्ट्रेशन कुकी सिंग ओइबा फॉर्म ऑफ यूनियन टेरिटरी सेमनी हाइबनिको असिदगी होना कोई टेररिस्ट की पूरा सलोन जिल दौरगांदा मियाम टेरर तौरगा मानैदा बॉम्ब टॉप अदगी एकदा ड्रोन बॉम्बिंग मिसाइल तौरा युम मै थारगा को तान तानदर हातन ताथुरखिबनेबो अदो मतमदर कोई पॉपुलर गवर्नमेंट में चाउ चाउना लेरिबनेबो पॉपुलर गवर्नमेंट दी ममांगदा अदमाय मी हातर खोतन ताथुको मैमदर मतमदर डबल इंजन हारिबा बीजेपी की सेंटर सु मणिपुर सु बीजेपी लेंगा अनेदुना करीब तौबंगम खिदरबनेबो मतमदर लेरिबा मणिपुर लेरिबा सेंट्रल सिक्योरिटी फोर्स मैम लेरिबा मैम पुरम मोगी ममांग मै थारको मतमदा मी काप्टर हारको मतमदा मोइना अदुगी यतारे तौदना सी अखोई लेरि खोलि हाइबो लेगिदरबनेबो अदुदी मणिपुर ओइरिबा पुनबुक्सी थोइबा लालसिदा कनाना पुक्सी वारबा सानरिबनो नुसिनगे हगदी याम थुनु नुसिनगनी गसी से कारगिल दिवस पालन नुमेने अखोई मणिपुर की अखोई कोन पियार लेगा अक्सिगी मगोक थोंबा गवर्नर ना अखोई फमालंदा लेंसिल लगांदा MFDC अखोई मणिपुर पिरन दुबे अदु तौदुरिनेबो कगिनो हाइबदुदी पाकिस्तान भारत दा कोई लांदारे को लंदाराई भारत की थुकाइनब लंदाराई भारत लेंगाना अखोई लेरी भारत की पुंसक्तम काइबे हारगना सोमदगी 3 months था हुम खक्तदा लांदो दुसलगा पाकिस्तान बाइथि पिगिबा अदुमा कारगिल की दिवस पालनदो गसी पहुक तोरियबो अदो व्हाई करिगी दमतनोबो मणिपुर को टेररिस्ट मैम कोई मणि अपन सकम थुगाइगनी हाइदना थुगाइदना मोगी अतोप लम अम सेमगनी हाइब तौर चाही अनी फारबौदा भारत लेंगाना करिगदम लुसन ngमदबनो आरामना कनानो अचुमना कनानो इंडिजिनस पीपल कनानो नतबना कनानो नार्को टेररिस्ट पाइब खुलाई मोने फंडिंग तौरब कनानो मोने बॉम्ब तो कनाने पीरी मोगी मतुन वेक्टर करा लेपी करिगिनो मणिपुर है चिमने मखा तंबा सही लिसिंग मरी मंगा की मतक में मखा तंबा धूपा मलेबा कमली भारत तक से तंबा हाली मन तंबु हाली हाली जने को सिट लेजरी अखोइ द गरगो इतिहास की ताका कमदगी मरस तरुग पुनगी बनी हुई मणिपुर अपन भारत के मुंग लेरे अदुग स्टेट अम लेरे भारत की लोन संविधान चंद लेरबनी सिदा कोन असमा तब अखोन भारत लेगार के तुमना लेरिबनो हाइबे जे खंगदबनेबा अदुग लालसे लुसन गेदि गाना अखो लुसन में यारे अदुग जुवाइदा कोई मिनिस्टर ऑफ होम अफेयर्स की बाइकेदगी कुकी की सीएसओ में पुनबखदा मुन हाजरे लालै लुसन होनसी नेशनल हाईवे हाइबे जगे कोई थिंगिबो कोलिबा तोरि मैम से लेपनबनेना अपील तौरेबो अपील तौरिदोबने मी नेशनल हाईवे हाइबे अखो नेशनल अमगी सामनरिबा कोई मेबी हबसांग हाइरगदि कोकतगी को सामनरिबा कोई अचौबा कोई बेल लेजरगा अदो मरु होइबा सगी नौरिनेबको अदुगुमना नेशनल हाईवे असिदा कोई मोय मैम थिंजिलगा चाही अदी हेना चटपा ngमदना लेरबा बफर जोन थमजिलबा रेड जोन थमजिलबा लेरबा कलाई लेबाकता ममांगदना भर लेंगा मंगनत्रबा अदु मोय करिगी जमतनोबा भारत की नेशनल हाईवे अपन पिबि याब्रो